Ngasigi oiba tongan bapes karagi post and collection togdringagi maoinana nungtil pause ki chipong ama oiriba wayel kati dagi lakhot charaga thamjage Iran gi nuclear thamfam missile factory Singda Israel attack Chatkhre IRGC gi chief nuclear scientist laikidre Iran da leidiba Indian sing mikop nom singna leinaba section wa pi khre haibo phamasina ahan boina lakhot charaga thamjage amadi video asibu ming tabidi punamakpu loktak mapau updates ki mekai dagi taram ok chabaga loinana ikai khumnabu chari operation rising lion haina thonba military operation amagi makada Israel na tongan ba Iran gi nuclear facility ballistic missile factory singamadi military commander singi matakta nongthakta gi attack Chatkhre Israel ngasi ayu angan bada nongthakta gi attack Chatkhra ba matungda Iran chu Israel gi ngkai manungda drone chamarom hena paisilakre haina Israeli military gi spokesperson brigadier general Efi Drefin na phongdokre Iran gi media amadi thodok adubu ohba singna phongdokhibagi matung ina Natanz ta leiba Iran gi yamna maru oiba uranium factory da ahuba pokhaibagi makol takibaga loinana amamba maikhu mapai karakpa uke adomoinamak Natanz nuclear site ta radiation thokpagi chang hengalakpa leite haina International Atomic Energy Agency na phongdokre Israel na nongthaktagi attack Chatkhra matungda Iran gi Revolutionary Guard Corps IRGC na hai Israel gi attack ta IRGC gi makok thongba commander Hussein Salami shikibaga loinana Tehran da leiba unit headquarter gi saruk khara amang ata thoki capital city gi mi kungna taba mafam amadasu angang kaya shikibagi report phangle hairi thodok asigi matangda Israel gi prime minister Benjamin Netanyahu na video message amada hai puwari da ningsingningai oiba maongda Israel na yamna maru oiba Iran gi nuclear khulai sapam singda attack sathaduna amang ata thon bangamle Iran na aron mamonda matik mei leiba nuclear khulai kaya semgatuna Israel chawna singrakpadagi tangai fadana kanaba thorang asi lakolakibani mangjauna na thorang tawraga nongthaktagi sathakiba attack aduda Israel gi fighter jet chani rom sizinaki yam maru oiba Iran gi nuclear khulai sapam missile factory singamadi makok thongba military commander singna leiba mafam chamaromda nongthaktagi attack chathakibani thodok aduda Revolutionary Guard ki commander amadi Iran gi emergency command ki commander laikidre haina Israel na phongdokhi nongthaktagi attack Chatkhra matungda Iran gi supreme leader Ayatollah Ali Khamenei na thadarokiba warol amana hai khwaidagi tamthiba maongda Israel na chatharakiba thong adugi matik chaba pakhum pinaba thorang tawduna leire flight radar data gi report matung ina Iran gi tongan ba nuclear khulai thamfam missile factory amadi makok thongba military commander singi laipamda Israel nongthaktagi attack Chatkhra matungda makata na kudungthiba thodok sing thorakpa yai haina chingnabadagi Israel Iraq Iran amadi Jordan gi nongthak lambi sing hangankhre passenger amadi crew member singi safanabagi damak khalaga tongan ba flight kaya su cancel tawba taki Iran gi oina su lebak asigi nongthak lambi thingjin kibaga loinana Tel Aviv ki Ben Gurion airport matam kharagi oina thingjinkhre United States na Israel amadi Iran gi marakta ungkhatnabagi thawlok ase karigumba makalgi khut thingjinba leiti haina phongdokiba tarabasu malemda thaw khwaidagi yamna marang kaina pothokliba Middle East achawba charangnaba phibam ama thorakpa yai haina chingnaba pokli report amana hai Israel na nongthaktagi attack chathaduna Iran gi maru oiba nuclear thamfam missile factory amadi makok thongba military commander singi laiphamda attack Chatkhra matungda Mossad spy agency na Iran gi ngkhoi manungda paksana manganta nabagi aronba operation ama chathaba hokre Iran gi missile thamfam sing mangtan baga loinana air defense ki mapangal son thanabagi pandamda operation raging lion chathakibani Iran gi state media na phonglokpa report amagi matung ina Israel gi attack aduda makok thongba nuclear scientist ani Feridon Abasi amasung Muhammad Mehdi Tehran chi laikidre atopa nuclear scientist taruksu laikidre haina Iranian state ki media gi report na phongdokhi National Iranian Oil Refining and Distribution Company na phongdokhibagi matung ina hauzik phawda lebak asigi oil refining topom amasung storage facility amatta amangata thokpagi wafam leiti haiki nakal ani gi marakta chawna ungkhatnabagi pibam lakraba matungda United States ki President Donald Trump na hai athuba matamda nakal ani wari sanaduna mausagi matawgum ingtappa pibam hanjilanaba thorang lokholagani maikai kayadagi chingnaba wafam phongdorkiba tarabasu Israel na chathkiba attack aduda United States ki khut yawkiba leiti haina US ki Secretary of State Marco Rubio na phongdokhi thaw marang kaina puthokpa Middle East charangnaba pibam ama thorakpadagi malemgi thawgi mamal hengalakpa yana leire report amagi matung ina songdoktriba thawgi mamal chada 7.3 hengalaktuna $74.40 yaure haina global crude oil benchmark Brent ki
report amana phongdorokli Irana uranium enrichment program paikhalakpagi matangda United States amasung Iran gi official singna nomaijing numitta Oman gi mafam amada wari sananaba thaurang lokhalambani Israel attack chatharakhiba tarabasu makhatana US amadi Iran gi official sing wari sananaba thaurang tawri haina report amana phongdokhi Sairak asida Middle East ki lebak ani lan choknaba yabagi phibam laklabada Iran gi tongan ba mafamda leiriba India macha punamak mikup naum sing leinaba amasong tangai fodaba natrabadi chathoktanaba embassy gi makaidagi section warol pikre Middle East nauna tension wangkhalakraba matungda Israel gi defense minister Israel katasna emergency order ama thoktuna mai tampham roichang miyam tinba amadi thabak mafam punamak thonglona naba khangankre local time da ayuki pung ahum tabada Jerusalem gi mafam punamakta siren khongduna mipung khudimak mikup nahum singna leinaba khangankre Middle East ta Israel amasung US na tarukleba thabak tharam sing asina makai asomda hena laita daba tholaba yai haire Pauxia Simaki Makatana, Dr. Aniga Nupi Amagasu, Nauna COVID positive oire, Puna positive Manga Sure, Impal West District Gari the Laiba, Ladies Hostel Amada Laiba, Mahiro Amasong, Hostel Adugi Mapu, COVID-19 positive oikraba matungda, ngasi Dr. Ani Amasong, Masagi Chahi, Nipugama Panom Surabi, Nupi Amagasu, positive oire, Handaki Web Asida, Manipurgi Oina COVID positive case ki apun mamasing Manga Sukre, Marila Nabasingdagi Pangba Pauna Hai, Nauna positive oikraba, Dr. Ani Adu, Regional Institute of Medical Science Dreams tagini amana dentist oina thabak tawbani aduga amana PG tablibani makoi ahumak ngasi test tawbada positive oire haina khanglakibani layong khaji utpanatna makoi da ka hena khudong sadaba thonba yaude maramaduna makoi ahumak home isolation tawduna lainanaba paktak piraga halankhre mari lainaba authority na nauna positive oikraba makoi ahunga nakna ruba miyeseng thigananaba thabak paikhat bahaukhre atenma matamgi manungda positive oiba maseng hengatchadagasu thoidokna mi painingai oide covid haibasi ekhoi mioi baga sagona duna lehoraga daba laina ama oirgani maramaduna sigumba makhalge laina asidagi ngakthok sanabagi amata ngairaba pambaidi face mask sizinaba amadi khut chatoina hamana oigani haina akhang ai singna phongdorokli aroiboina lambi lana chatluruba singda NSN na general amnesty laukthokkhre nagagi puwari amasung political right phangnaba honarambadagi lambi lana chatluraba punamaki mafamda National Socialist Council of Nagaland NSN na general amnesty Laukthokre, Government of the People's Republic of Nagaland ki Yaruiwo Q Chukuna Kuyek Piduna Tadorok Pachio Lamana Hai, Sanglaba Chahi, Humbudra Manga Rob Nagasing E Humanga Sung Pirang Kaya, Katok to Naga, National Magitamak Tabak Tauduno Lagli, India government ki Tausil Namaram Oerega, Bectim Ohoriba, Nagasing the Puruk Masel Gimarakta, Nakpiba Madi, Kautok Nabahaiba Sida, Yumpam Oerega, Apun Begi Saktam, Saganaba Honabagi, Tangai Fadaba Tampam Yorokle, Ishagi Aswebana Maram Oerega, Naga Nation Sem Nabagi Pandam Pangmangam than a lady Haina, Paladuna Cherola Sinahai, Nagasingi Puwari Masung Chana Bingak Siendona Tambaga Loinana Idom Dom Lep Chanabagi Pandamda, Miam Puna Kusam Nabagi, Tanpam Lagle, Punama Asina Maram Oerega Haukiba Me Kuntradagi, NSNG, National Security Council na Lambi Lana Chatkhre Punamaki Mapamda, General Amnesty Lauktonaba, Warep Lauki, Warep Adugi Matungina, Tokai Ba, Lambi the Chatnakraba, Puru Masal Sengi, Mapamda, General Amnesty, Lauktopaga Loinana Amat Oina Kusam Naduna, Pandam Pangna Bohona Minarase, Jun Tarani Toydagi Chatnagadaba, General Amnesty gi Matam Nimit, Nifu Mangani ni Haina, Cherola Sinamakatari, Haibo Hamasi Tamzaraga, Nasigidi, Matanga Side Lushimja.